ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯊꯥ ꯔꯝꯖꯥꯟ ꯃꯨꯕꯥꯔꯛ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯛꯇ ꯂꯥꯛꯂꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕꯅꯤ. ꯑꯗꯨꯅ ꯔꯝꯖꯥꯟ ꯃꯨꯕꯥꯔꯛ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯌꯥꯔꯤ ꯇꯧꯒꯅꯤ ꯑꯃꯁꯨꯡ ꯀꯔꯝꯅ ꯃꯍꯥꯛꯄꯨ ꯉꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯈꯪꯕ ꯇꯉꯥꯏ ꯐꯗꯕꯅꯤ. ꯑꯩꯅ ꯉꯁꯤ ꯕꯟꯗꯥꯅ ꯋꯥꯐꯝ ꯈꯔ ꯈꯖꯤꯛꯇꯪ ꯊꯝꯖꯔꯛꯀꯦ. ꯔꯝꯖꯥꯟꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯃꯥꯜꯁꯤꯡ, ꯔꯝꯖꯥꯟꯕꯨ ꯀꯔꯝꯅ ꯉꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯔꯒ ꯃꯗꯨꯕꯨ ꯑꯃꯜ ꯇꯧꯃꯤꯟꯅꯁꯤ. ꯑꯗꯨꯒ ꯈꯪꯗꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯁꯤꯌꯥꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯇꯥꯍꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯃꯜ ꯇꯧꯃꯤꯟꯅꯁꯤ. ꯑꯜꯂꯥꯍ்ꯒꯤ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯔꯝꯖꯥꯟ ꯃꯨꯕꯥꯔꯛ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯁꯥꯕꯥꯟ ꯊꯥ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯁꯨꯜꯅ ꯁꯥꯕꯥꯟ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯔꯨꯖꯥ ꯍꯦꯜꯂꯝꯃꯤ. ꯀꯔꯤꯒꯤꯗꯃꯛꯇ? ꯔꯝꯖꯥꯟ ꯃꯨꯕꯥꯔꯛ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯍꯔꯥꯎꯕ ꯑꯣꯏꯅ ꯑꯃꯁꯨꯡ ꯑꯃꯜ ꯏꯕꯥꯗꯠ ꯇꯧꯕ ꯑꯗꯨꯒꯤ ꯍꯩꯅꯕꯤ ꯑꯗꯣ ꯊꯝꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ. ꯑꯩꯈꯣꯏꯁꯨ ꯁꯥꯕꯥꯟꯒꯤ ꯃꯇꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯔꯨꯖꯥ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯂꯒ ꯑꯜꯂꯥꯍ்ꯒꯤ ꯃꯥꯏꯀꯩꯗ ꯆꯪꯕ ꯑꯃꯁꯨꯡ ꯑꯣꯟꯖꯟꯒꯦ ꯍꯥꯏꯅ ꯐꯤꯀꯔ ꯇꯧꯒꯗꯕꯅꯤ. ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯩꯅ ꯗꯨꯅꯤꯌꯥꯗ ꯏꯠ ꯑꯃ ꯂꯥꯛꯀꯗꯧꯔꯦ, ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯂꯥꯛꯀꯗꯧꯔꯦ, ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯂꯨꯍꯣꯡꯒꯗꯕ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤꯗꯨꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯋꯥꯠꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯂꯥꯡꯁꯤꯜꯂꯤ, ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯖꯜꯂꯤ. ꯀꯔꯤꯒꯤꯗꯃꯛꯇ? ꯏꯠ ꯑꯣꯏꯒꯗꯧꯔꯦ, ꯏꯠꯀꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯍꯧꯔꯁꯦ ꯍꯥꯏꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯋꯥꯠꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯂꯩꯅꯕ ꯑꯃꯁꯨꯡ ꯌꯣꯟꯅꯕ ꯌꯥꯝꯅ ꯍꯧꯅꯔꯦ. ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯂꯨꯍꯣꯡꯕ ꯂꯩꯔꯒꯗꯤ ꯏꯃꯨꯡ ꯑꯗꯨ ꯂꯨꯍꯣꯡꯒꯗꯕ ꯊꯥ ꯀꯌꯥ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦ, ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯒ ꯃꯥꯅ ꯇꯌꯥꯔꯤ ꯇꯧꯔꯒ ꯂꯤꯁꯇꯨ ꯃꯁꯤꯡ ꯀꯌꯥꯔꯛ ꯍꯟꯖꯤꯜ ꯌꯦꯡꯉꯒ ꯁꯣꯏꯗꯅꯕ ꯉꯥꯝꯗꯅꯉꯥꯏꯗꯃꯛꯇꯅꯤ ꯍꯥꯏꯅ ꯍꯣꯠꯅꯩ. ꯑꯜꯂꯥꯍ்ꯒꯤ ꯕꯟꯗꯥ, ꯗꯨꯅꯤꯌꯥꯒꯤ ꯂꯩꯍꯧꯔꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯥ ꯀꯌꯥꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯍꯣꯠꯅꯔꯤꯕ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯎꯅꯤꯉꯥꯏꯗꯃꯛꯇꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯜꯂꯥꯍ් ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯊꯥ ꯑꯃ ꯄꯤꯅꯕꯤꯔꯤꯕ ꯊꯥꯁꯦ. ꯃꯗꯨꯒꯤ ꯊꯥ ꯑꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯅ ꯔꯝꯖꯥꯟ ꯍꯥꯏꯅ ꯀꯧꯔꯤꯕ, ꯔꯣꯖꯥ ꯍꯥꯏꯅ ꯀꯧꯔꯒ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯔꯤꯕ ꯑꯁꯦ. ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯇꯌꯥꯔꯤ ꯇꯧꯒꯦ ꯑꯃꯁꯨꯡ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯣꯠꯅꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯐꯤꯀꯔ ꯈꯟꯗꯦ. ꯑꯜꯂꯥꯍ்ꯒꯤ ꯕꯟꯗꯥ, ꯔꯝꯖꯥꯟꯗꯤ ꯑꯗꯨꯃꯛ ꯂꯥꯛꯈꯤꯒꯅꯤ. ꯔꯝꯖꯥꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯐꯥꯎꯕ ꯉꯥꯏꯔꯝꯃꯣꯏ. ꯂꯥꯛꯏꯕ ꯔꯝꯖꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯨꯅꯥꯗꯣ ꯀꯣꯛꯊꯣꯛꯍꯜꯂꯒ ꯑꯩ ꯑꯄꯤꯛꯄ ꯑꯉꯥꯡꯒꯨꯝ ꯉꯔꯥꯡꯇ ꯉꯁꯤꯇ ꯄꯣꯛꯄ ꯑꯉꯥꯡꯗꯣ ꯑꯗꯨꯒꯨꯝꯅ ꯒꯨꯅꯥ ꯂꯩꯇꯕ ꯃꯤ ꯑꯃꯒꯨꯝ ꯑꯣꯏꯍꯧꯒꯗꯕꯅꯤ. ꯅꯨꯡꯁꯤꯔꯕ ꯏꯆꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯔꯝꯖꯥꯟꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯑꯃꯁꯨꯡ ꯄꯩꯁా ꯇꯥꯟꯕ, ꯀꯔꯕꯥꯔ ꯇꯧꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯁꯥꯕꯥꯟꯒꯤ ꯊꯥ ꯑꯁꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗ ꯔꯨꯖꯥ ꯌꯧꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯁꯤꯟꯕ ꯑꯃꯁꯨꯡ ꯖꯃꯥ ꯇꯧꯁꯤꯟꯕ. ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ? ꯍꯥꯟꯅ ꯄꯨꯡ 12 ꯊꯕꯛ ꯁꯨꯔꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯡ 12 ꯁꯨꯔꯔꯣꯏ. ꯔꯝꯖꯥꯟꯗꯗꯤ ꯄꯨꯡ 4 3 ꯁꯨꯒꯦ. ꯑꯋꯥꯠꯄꯁꯤꯡ ꯑꯗꯨ ꯃꯦꯟꯈꯠꯅꯤꯡꯉꯥꯏꯗꯃꯛꯇ ꯑꯩ ꯄꯩꯁꯥ ꯇꯨꯡꯁꯤꯟꯒꯦ ꯑꯃꯁꯨꯡ ꯊꯕꯛꯇ ꯀꯝ ꯑꯣꯏꯔꯒ ꯔꯝꯖꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯜ ꯏꯕꯥꯗꯠꯇ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯅ ꯄꯤꯕ ꯉꯝꯅꯤꯡꯉꯥꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯒꯅꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯅꯤꯡꯉꯥꯏꯒꯤꯗꯃꯛꯇꯅꯤ ꯁꯥꯕꯥꯟꯗ ꯇꯌꯥꯔꯤ ꯇꯧꯕꯅ ꯍꯥꯏꯔꯤꯕ ꯑꯁꯤ. ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯔꯝꯖꯥꯟ ꯃꯨꯕꯥꯔꯛ ꯂꯥꯛꯄ ꯃꯇꯝꯗ ꯕꯁ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯑꯗꯨꯒꯨꯝꯅ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯂꯦꯜꯂꯤ. ꯑꯜꯂꯥꯍ்ꯒꯤ ꯕꯟꯗꯥ, ꯑꯗꯨ ꯅꯪꯒꯤ ꯑꯩꯈꯛꯀꯤ ꯃꯥꯡꯕꯅꯤ. ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯐꯥꯎꯒꯤ ꯑꯃꯥꯡꯕ ꯑꯣꯏꯔꯣꯏ. ꯔꯝꯖꯥꯟ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯁꯤꯗ ꯅꯃꯥꯖ ꯁꯣꯟꯕ ꯍꯧꯔꯣ, ꯅꯁꯥ ꯑꯗꯨ ꯑꯜꯂꯥꯍ்ꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯟꯕ ꯍꯧꯔꯣ. ꯅꯆꯤꯟ ꯏꯅꯥꯎ ꯊꯤꯅꯔꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯜꯂꯥꯍ்ꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯗꯨ ꯀꯧꯅꯕꯤꯔꯣ. ꯔꯝꯖꯥꯟ ꯃꯨꯕꯥꯔꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯒꯤ ꯇꯣꯟꯕ ꯂꯟꯗꯣꯟ ꯁꯦꯡꯗꯣꯛꯄꯤꯔꯣ. ꯔꯝꯖꯥꯟ ꯃꯨꯕꯥꯔꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯒ ꯅꯨꯡꯉꯥꯏꯅꯗꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯆꯥꯝꯊꯣꯛꯅꯔꯣ. ꯔꯝꯖꯥꯟ ꯃꯨꯕꯥꯔꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯗ ꯇꯣꯟꯕ ꯂꯟꯗꯣꯟ ꯂꯧꯁꯤꯜꯂꯣ. ꯔꯝꯖꯥꯟ ꯃꯨꯕꯥꯔꯛ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯛꯉꯣꯟꯗ ꯃꯤꯒꯤ ꯇꯣꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛꯑꯣ. ꯑꯗꯨꯒ ꯄꯨꯔꯥ ꯄꯥꯛ ꯁꯥꯞ ꯑꯣꯏꯔꯣ. ꯖꯩꯁꯦ ꯀꯤ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕꯅ ꯍꯖ ꯆꯠꯀꯗꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯍꯖ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯤꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯑꯣꯏꯔꯁꯨ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯁꯨ ꯑꯩꯕꯨ ꯀꯣꯛꯄꯤꯌꯨ, ꯑꯩꯕꯨ ꯃꯥꯐ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯗꯕ꯭ꯔꯅꯦ? ꯍꯥꯏꯌꯦꯕ. ꯑꯔꯦ ꯚꯥꯏ ꯁꯥꯍꯕ, ꯃꯗꯨꯒꯤ ꯍꯖ ꯆꯠꯄ ꯑꯗꯨꯗ ꯌꯧꯔꯤꯕ ꯑꯆꯧꯕ ꯏꯕꯥꯗꯠ ꯑꯃꯅꯤ. ꯃꯁꯤꯒꯤ ꯔꯝꯖꯥꯟ ꯃꯨꯕꯥꯔꯛ ꯑꯁꯤꯗ ꯑꯜꯂꯥꯍꯅ ꯐꯪꯍꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯐꯕꯅꯦꯕ. ꯌꯦꯡꯉꯣ, ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃꯗ ꯋꯥꯔꯤ ꯑꯃ ꯏꯕꯤꯔꯤ. ꯅꯨꯄꯥ ꯑꯃ ꯂꯩ, ꯆꯍꯤ ꯊꯥ 12 ꯑꯁꯤꯗ ꯊꯥ 11 ꯃꯥꯅ ꯁꯦꯝꯐꯨꯗ ꯑꯗꯨꯃꯛ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯤ. ꯀꯔꯤꯒꯤꯗꯃꯛꯇ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯤ ꯍꯥꯏꯕ ꯃꯇꯝꯗ ꯔꯝꯖꯥꯟ ꯃꯨꯕꯥꯔꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯊꯕꯛ ꯑꯃꯐꯥꯎꯕ ꯁꯨꯗꯕꯤꯗ ꯔꯝꯖꯥꯟ ꯑꯁꯤꯗ ꯑꯜꯂꯥꯍ ꯈꯛꯀꯤꯗꯃꯛꯇ ꯃꯇꯝ ꯄꯤꯔꯒ ꯑꯩꯅ ꯆꯍꯤ ꯑꯃꯒꯤ ꯊꯥ 12 ꯊꯥ 11 ꯇꯨꯡꯁꯤꯜꯂꯤꯕ ꯄꯩꯁꯥ ꯑꯗꯣ ꯃꯗꯨꯅ ꯀꯥꯏꯔꯒ
ꯑꯩꯅ ꯊꯥ ꯑꯃꯁꯤꯗ ꯈꯔꯆꯥ ꯇꯧꯕ ꯀꯣꯟꯅꯉꯥꯏꯗꯃꯛꯇꯅꯤ ꯍꯥꯏꯅ ꯇꯨꯡꯖꯜꯂꯤ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯀꯌꯥꯗ ꯃꯍꯥꯛꯀꯤ ꯅꯤꯌꯠ ꯑꯃꯁꯨꯡ ꯃꯥꯒꯤ ꯊꯃꯣꯏ ꯁꯦꯡꯈ꯭ꯔꯕ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯌꯥꯏꯑꯕ ꯔꯝꯖꯥꯟꯅꯦ ꯊꯥ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯔꯝꯃꯤꯕ ꯊꯕꯛ ꯑꯗꯨ ꯀꯝꯃꯣꯏꯊꯅꯤꯡꯉꯥꯏ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯜꯂꯥꯍꯒꯤ ꯃꯇꯝ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯃꯇꯝ ꯄꯤꯕ ꯃꯁꯖꯤꯠꯇ ꯆꯪꯕ ꯀꯨꯔꯥꯟ ꯇꯤꯂꯥꯋꯠ ꯇꯧꯕ ꯍꯥꯏꯕ ꯃꯇꯝꯁꯤ ꯑꯩꯈꯣꯏ ꯄꯤꯅꯤꯡꯉꯥꯏꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯃ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯦ ꯏꯆꯜ ꯑꯃꯁꯨꯡ ꯏꯁꯂꯥꯃꯤꯛ ꯐꯣꯂꯣꯋꯔꯁꯤꯡ ꯔꯝꯖꯥꯟꯒꯤ ꯑꯥꯔꯊꯗꯤ ꯀꯔꯤꯅꯣ ꯔꯝꯖꯥꯟꯒꯤ ꯑꯥꯔꯊꯗꯤ ꯑꯁꯤꯅꯤ ꯆꯥꯛꯊꯦꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯎꯠꯂꯣꯜꯍꯧꯕ ꯑꯗꯣ ꯑꯗꯨꯕꯨꯅꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯔꯝꯖꯥꯟ ꯃꯨꯕꯥꯔꯛ ꯑꯁꯤ ꯄꯤꯕꯅꯤ ꯖꯩꯁꯦ ꯀꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯅꯕꯤ ꯀꯌꯥꯁꯤꯡꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯃꯈꯣꯏꯅ ꯔꯨꯖꯥ ꯍꯦꯟꯕꯒꯤ ꯁꯤꯁꯇꯦꯝꯗꯤ ꯂꯩ ꯂꯦꯀꯤꯟ ꯔꯝꯖꯥꯟ ꯑꯣꯏꯅ ꯄꯨꯔꯥ ꯊꯥ ꯑꯃ ꯑꯣꯏꯅ ꯑꯜꯂꯥꯍꯅ ꯀꯅꯥꯒꯨꯝꯕ ꯅꯕꯤ ꯑꯃꯐꯥꯎꯒꯤ ꯎꯝꯃꯠꯇ ꯑꯃꯁꯨꯡ ꯅꯕꯤ ꯑꯃꯐꯥꯎꯗ ꯄꯤꯈꯤꯗꯦ ꯑꯩꯈꯣꯏꯒꯤ ꯈꯛꯇꯗ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯄꯤꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯀꯤ ꯅꯕꯤꯒꯤ ꯎꯝꯃꯠꯇꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩ ꯑꯗꯨꯒ ꯂꯣꯏꯅ ꯃꯈꯣꯏꯗꯤ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯅ ꯗꯨꯅꯤꯌꯥꯗ ꯍꯤꯡꯉꯣꯏ ꯑꯇꯣꯞꯄ ꯎꯝꯃꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯄꯨꯟꯁꯤ ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯩꯒꯤ ꯎꯝꯃꯠ ꯑꯁꯤꯗꯤ ꯃꯇꯝ ꯁꯥꯡꯗꯦ ꯑꯗꯨꯅ ꯑꯩ ꯍꯕꯤꯕ ꯅꯪꯒꯤ ꯎꯝꯃꯠꯇ ꯑꯩꯅ ꯑꯗꯨꯝꯕ ꯃꯇꯝ ꯑꯃ ꯄꯤꯒꯅꯤꯌꯦ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯣ ꯔꯝꯖꯥꯟ ꯍꯥꯏꯅ ꯑꯜꯂꯥꯍ ꯈꯨꯠ ꯃꯁꯥꯃꯛ ꯃꯃꯤꯡ ꯀꯧꯔꯕꯅꯤ ꯃꯗꯨꯒꯤ ꯊꯥ ꯑꯗꯨꯗ ꯅꯍꯥꯛꯅ ꯏꯕꯥꯗꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯋꯥꯕ ꯄꯤꯅꯕꯤꯒꯅꯤ ꯍꯥꯏꯕꯗꯣ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯥꯏꯔꯤꯕꯅꯦꯕ ꯖꯩꯁꯦꯀꯤ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯜꯂꯥꯍꯀꯤ ꯅꯕꯤꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ ꯑꯇꯣꯞꯄ ꯃꯇꯝꯗ ꯅꯐꯜ ꯁꯣꯟꯕ ꯑꯗꯣ ꯔꯝꯖꯥꯟꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯅꯐꯜ ꯁꯣꯟꯕ ꯇꯥꯔꯒꯗꯤ ꯐꯔꯁ ꯑꯃ ꯁꯣꯟꯕꯒꯤ ꯁꯋꯥꯕ ꯑꯜꯂꯥꯍꯅ ꯄꯤꯅꯕꯤꯒꯅꯤ ꯍꯥꯏꯔꯦ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯌꯦꯡꯉꯨ ꯀꯌꯥꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯀꯔꯤꯒꯤ ꯑꯇꯣꯞꯄ ꯃꯇꯝꯗ ꯐꯔꯁ ꯑꯃ ꯁꯣꯟꯕ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯐꯔꯁ ꯑꯃꯒꯤ ꯁꯋꯥꯕ ꯀꯛꯄꯤꯕꯅꯤ ꯂꯦꯀꯤꯟ ꯔꯝꯖꯥꯟꯒꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯐꯔꯁ ꯑꯃꯒꯤ ꯅꯃꯥꯖ ꯁꯣꯟꯕ ꯃꯇꯝꯗ ꯐꯔꯁ ꯍꯨꯝꯗ꯭ꯔꯥꯒꯤ ꯑꯜꯂꯥꯍꯅ ꯁꯋꯥꯕ ꯄꯤꯅꯕꯤꯒꯅꯤ ꯍꯥꯏꯔꯤ ꯗꯕꯜ ꯐꯔꯁ ꯍꯨꯝꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯨꯝꯗ꯭ꯔꯥꯗꯒꯤ ꯍꯦꯟꯅ ꯑꯜꯂꯥꯍꯅ ꯄꯤꯕꯁꯨ ꯉꯝꯃꯤ ꯍꯨꯝꯗ꯭ꯔꯥꯗꯒꯤꯗꯤ ꯇꯥꯔꯔꯣꯏ ꯍꯦꯜꯂꯤꯕ ꯑꯃꯈꯣꯏ ꯑꯜꯂꯥꯍꯅ ꯄꯤꯒꯅꯦꯕ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯦꯡꯉꯨꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯊꯥ ꯅꯠꯇꯕ꯭ꯔꯥꯕ ꯉꯁꯤꯗꯤ ꯑꯩꯅ ꯗꯨꯅꯤꯌꯥ ꯃꯇꯦꯛ ꯑꯁꯤꯗ ꯁꯥꯕꯥꯟꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯝꯗꯁꯨ ꯊꯕꯛ ꯑꯗꯨ ꯀꯣꯝꯅꯤꯡꯉꯥꯏꯗꯃꯛ ꯍꯣꯠꯅꯕ꯭ꯔꯥ ꯍꯣꯠꯅꯗꯦ ꯔꯝꯖꯥꯟꯒꯤ ꯃꯇꯝꯗꯁꯨ ꯍꯥꯟꯅ ꯍꯤꯡꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯤꯡꯒꯅꯤꯉꯥꯏꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯗꯨꯝ ꯍꯛꯆꯥꯡ ꯕꯤꯖꯤ ꯑꯣꯏꯔꯤꯕ ꯑꯗꯨꯝ ꯑꯣꯏꯍꯜꯂꯤ ꯑꯜꯂꯥꯍꯒꯤ ꯕꯟꯗꯥ ꯔꯝꯖꯥꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯕꯅꯤ ꯅꯪ ꯑꯩꯅ ꯈꯪꯕ ꯉꯝꯕ꯭ꯔꯣ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯒꯤ ꯔꯝꯖꯥꯟꯗꯣ ꯐꯪꯈꯤꯒꯅꯤ ꯐꯪꯉꯣꯏ ꯍꯥꯏꯅ ꯈꯪꯕ ꯉꯝꯕ꯭ꯔꯥꯕ ꯍꯥꯏꯌꯣꯕ ꯑꯝꯇ ꯀꯕꯤꯗ ꯉꯝꯃꯣꯏꯕ ꯅꯨꯡꯁꯤꯔꯤꯕ ꯏꯆꯦ ꯏꯆꯜ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯜꯂꯥꯍꯗ ꯇꯣꯕꯥ ꯏꯁꯇꯤꯒꯐꯥꯔ ꯇꯧꯁꯤ ꯑꯜꯂꯥꯍꯗ ꯍꯥꯏꯖꯁꯤ ꯃꯇꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤ ꯑꯜꯂꯥꯍꯗ ꯀꯞꯄꯒ ꯉꯁꯤ ꯁꯕꯦ ꯕꯔꯥꯠꯀꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯃꯒ꯭ꯔꯤꯕ ꯅꯃꯥꯖ ꯃꯇꯨꯡꯗꯒꯤꯅ ꯍꯌꯦꯡꯒꯤ ꯐꯖꯔ ꯐꯥꯎꯒꯤ ꯃꯇꯝ ꯁꯕꯦ ꯕꯔꯥꯠꯀꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯜꯂꯥꯍꯗ ꯀꯞꯄꯒ ꯍꯥꯏꯖꯍꯧꯁꯤ ꯌꯥ ꯑꯜꯂꯥꯍ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯊꯝꯕꯤꯌꯨ ꯑꯗꯨꯒꯨꯝꯂꯕ ꯔꯝꯖꯥꯟ ꯃꯨꯕꯥꯔꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯜꯂꯥꯍꯗ ꯇꯣꯕꯥ ꯏꯁꯇꯤꯒꯐꯥꯔ ꯇꯧꯔꯒ ꯅꯤꯖꯍꯧꯔꯒ ꯍꯥꯏꯖꯍꯧꯁꯦꯕ ꯔꯝꯖꯥꯟ ꯐꯪꯉꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯆꯍꯤ ꯂꯤꯁꯤꯡꯗꯒꯤ ꯍꯦꯟꯅ ꯄꯨꯟꯁꯤꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯦꯕ ꯃꯗꯨꯕꯨꯁꯨ ꯑꯜꯂꯥꯍ ꯅꯪꯅ ꯑꯩꯈꯣꯏ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯗꯨઆ ꯇꯧꯒꯗꯕꯅꯦꯕ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯐꯪꯍꯟꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯔꯛꯇ ꯉꯁꯤ ꯅꯃꯥꯖ ꯁꯣꯟꯗꯕ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯦ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯜꯂꯦ ꯔꯝꯖꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯔꯝꯖꯥꯟꯒꯤ ꯇꯌꯥꯔꯤ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯇꯧꯗꯕ ꯔꯝꯖꯥꯟ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯔꯝꯖꯥꯟ ꯑꯗꯨꯒꯤꯗꯃꯛꯇ ꯔꯨꯖꯥ ꯍꯦꯟꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯔꯛꯇ ꯅꯤꯌꯠ ꯇꯧꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯕꯅꯤ ꯈꯨꯗꯥꯒꯤ ꯕꯟꯗꯥ ꯅꯪ ꯈꯪꯉꯨ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯔꯝꯖꯥꯟꯒꯤ ꯃꯇꯝꯗ ꯔꯨꯖꯥ ꯑꯃꯕꯨ ꯖꯥꯟ ꯕꯨꯖꯀꯔ ꯊꯥꯗꯣꯛꯑꯒ ꯈꯪꯅ ꯊꯥꯗꯣꯛꯄ ꯇꯥꯔꯕ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯌꯥꯎꯗꯕꯤꯗ ꯍꯦꯟꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯔꯨꯖꯥ ꯑꯗꯨꯒꯤ ꯀꯖꯥ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯃꯥꯅ ꯁꯤꯡꯕ ꯇꯥꯔꯒꯁꯨ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯃꯗꯨꯒꯤꯗ ꯐꯪꯕ ꯁꯋꯥꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯐꯪꯕ ꯀꯕꯤꯗ ꯉꯝꯃꯣꯏ ꯍꯥꯏꯔꯤ ꯃꯔꯝꯗꯤ ꯔꯝꯖꯥꯟꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯔꯝꯖꯥꯟꯗ ꯈꯛꯇ ꯑꯜꯂꯥꯍꯅ ꯄꯤꯕꯅꯤ ꯔꯝꯖꯥꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯍꯦꯟꯕ ꯃꯇꯝꯗ ꯔꯝꯖꯥꯟꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯀꯕꯤꯗ ꯐꯪꯕ ꯉꯝꯃꯣꯏꯑꯕ ꯅꯨꯡꯁꯤꯔꯤꯕ ꯏꯆꯦ ꯏꯆꯜꯁꯤꯡ ꯔꯝꯖꯥꯟꯒꯤ ꯃꯒꯨꯟ ꯔꯝꯖꯥꯟꯗ ꯈꯛꯇꯅꯤ ꯑꯜꯂꯥꯍꯅ ꯄꯤꯔꯤꯕ ꯂꯦꯀꯤꯟ ꯅꯪꯅ ꯁꯤꯡꯉꯤꯕ ꯀꯖꯥ ꯑꯗꯨ ꯀꯖꯥꯗꯤ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯔꯛꯇ ꯉꯁꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯔꯝꯖꯥꯟꯒꯤ ꯃꯇꯝꯗ ꯖꯩꯁꯦꯒ ꯑꯇꯣꯞꯄ ꯃꯇꯝꯗ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯑꯗꯨꯒꯨꯝꯅ ꯍꯤꯡꯉꯤꯕ ꯑꯌꯨꯛꯁꯨ ꯅꯨꯃꯤꯗꯥꯡꯁꯨ ꯅꯥꯁꯤꯌꯥꯔꯤꯒꯤ ꯍꯧꯕꯒꯤ ꯃꯇꯝ ꯅꯥꯁꯤꯌꯥꯔꯤ ꯏꯐꯇꯥꯔꯒꯤ ꯃꯇꯝ ꯑꯇꯣꯞꯄ ꯃꯇꯝꯗ ꯔꯝꯖꯥꯟ ꯅꯠꯇꯕ ꯔꯨꯖꯥ ꯅꯠꯇꯕ ꯃꯇꯝꯗ ꯍꯤꯡꯉꯤꯕ ꯆꯥꯔꯤꯕ ꯊꯛꯏꯕ ꯑꯗꯨꯒꯨꯝꯅ ꯉꯁꯤ ꯍꯤꯡꯉꯤꯕ ꯆꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯀꯁꯝ ꯆꯥꯗꯨꯅ ꯍꯥꯏꯔꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯗꯨꯅꯤꯌꯥꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯁꯨꯛꯐꯪ ꯐꯪꯉꯣꯏ ꯍꯌꯦꯡ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇꯁꯨ ꯑꯜꯂꯥꯍꯒꯤ ꯆꯥꯎꯔꯕ ꯍꯨꯀꯨꯝ ꯑꯗꯣ ꯃꯥꯅ ꯀꯔꯤꯝ ꯀꯊꯥꯏꯅꯔꯒ ꯇꯧꯔꯒ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕ ꯑꯗꯣ ꯑꯜꯂꯥꯍꯅ ꯃꯍꯥꯛꯉꯣꯟꯗ ꯄꯤꯕ ꯑꯖꯥꯕ ꯑꯗꯨꯗ ꯀꯕꯤꯗ ꯃꯥ ꯅꯨꯡꯉꯥꯏ ꯐꯪꯉꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯖꯥꯕ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯜꯂꯥꯍꯀꯤ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯦꯝꯕꯔ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯑꯃꯤꯟꯅ ꯍꯥꯏꯕꯤ ꯃꯇꯝ ꯑꯗꯨꯗ
ꯑꯅꯤ ꯁꯨꯕ ꯃꯦꯝꯕꯔ ꯀꯥꯈꯠꯂꯛꯄꯗꯁꯨ ꯑꯃꯨꯛꯀ ꯑꯜꯂꯥꯍ ꯀꯤ ꯅꯕꯤꯅ ꯑꯃꯤꯟ ꯂꯅ ꯍꯥꯏ ꯑꯍꯨꯝ ꯁꯨꯕ ꯑꯃꯨꯛꯀ ꯃꯦꯝꯕꯔ ꯀꯥꯈꯠꯂꯛꯄꯗꯁꯨ ꯑꯜꯂꯥꯍ ꯀꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯑꯃꯤꯟ ꯂꯅ ꯍꯥꯏꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯍꯥꯕꯥꯏ ꯀꯤꯔꯥꯝꯁꯤꯡ ꯑꯗꯨꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯅꯕꯤ ꯔꯁꯨꯜ ꯑꯁꯤꯅ ꯑꯃꯤꯟ ꯑꯃꯤꯟ ꯂꯅ ꯑꯗꯨꯝ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍ ꯀꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯅꯃꯥꯖ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯥꯍꯥꯕꯥꯁꯤꯡ ꯑꯗꯨ ꯍꯪꯒꯠꯄ ꯃꯇꯝꯗ ꯀꯤꯅꯔꯝꯃꯤ ꯑꯗꯨꯒ ꯑꯈꯤꯔꯀ ꯁꯥꯍꯥꯕꯥ ꯑꯃꯅ ꯑꯜꯂꯥꯍ ꯀꯤ ꯅꯕꯤꯗ ꯍꯪꯉꯝꯃꯤ ꯑꯜꯂꯥꯍ ꯀꯤ ꯅꯕꯤ ꯔꯁꯨꯜ ꯅꯍꯥꯛꯅ ꯑꯗꯨꯝꯕ ꯃꯦꯝꯕꯔꯗꯨ ꯀꯥꯕ ꯃꯇꯝꯗ ꯑꯃꯤꯟ ꯑꯃꯤꯟ ꯂꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯔꯁꯨꯜ ꯅꯨꯡꯁꯤꯕꯅ ꯍꯥꯏꯕꯤꯔꯛꯂꯝꯃꯤ ꯐꯔꯦ ꯅꯈꯣꯏꯅ ꯍꯥꯏꯌꯣ ꯍꯥꯏꯔꯕꯅꯤ ꯑꯩ ꯍꯥꯏꯔꯒꯦ ꯑꯩꯅ ꯑꯗꯨꯒꯨꯝꯂꯕ ꯈꯨꯗꯣꯕꯥ ꯁꯣꯟꯅꯤꯡꯉꯥꯏꯗꯃꯛꯇ ꯃꯦꯝꯕꯔ ꯑꯁꯤꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯖꯤꯕ꯭ꯔꯥꯏꯜꯅ ꯑꯃꯤꯟ ꯂꯥꯛꯏ ꯑꯗꯨꯒ ꯖꯤꯕ꯭ꯔꯥꯏꯜ ꯑꯃꯤꯟ ꯑꯗꯨꯅ ꯗꯨઆ ꯑꯃ ꯇꯧꯏ ꯃꯗꯨꯒꯤ ꯗꯨઆ ꯑꯗꯨꯗ ꯑꯩꯅ ꯑꯃꯤꯟ ꯂꯅ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯗꯨઆ ꯑꯗꯨ ꯅꯈꯣꯏ ꯈꯪꯅꯤꯡꯉꯕ꯭ꯔꯥ ꯈꯪꯅꯤꯡꯉꯦ ꯑꯜꯂꯥꯍ ꯀꯤ ꯅꯕꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯁꯨꯜ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯈꯤ ꯗꯨઆ ꯑꯗꯨꯗꯤ ꯑꯁꯤꯅꯤ ꯑꯍꯥꯟꯕ ꯃꯦꯝꯕꯔ ꯀꯥꯈꯠꯄ ꯃꯇꯝꯗ ꯖꯤꯕ꯭ꯔꯥꯏꯜ ꯑꯃꯤꯟꯅꯕ ꯗꯨઆ ꯇꯧꯕꯅꯤ ꯀꯔꯤ ꯍꯥꯏꯅ ꯌꯥ ꯑꯜꯂꯥꯍ ꯔꯝꯖꯥꯟ ꯃꯨꯕꯥꯔꯛ ꯐꯪꯉꯕꯒꯤ ꯃꯇꯨꯡꯗ ꯔꯝꯖꯥꯟ ꯃꯨꯕꯥꯔꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯒꯨꯅꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯜꯂꯥꯍ ꯃꯄꯨ ꯃꯍꯥꯛꯉꯣꯟꯗ ꯀꯣꯛꯊꯣꯛꯄꯤꯌꯨ ꯑꯃꯁꯨꯡ ꯆꯥꯝꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯅꯤꯍꯧꯔꯒ ꯃꯍꯥꯛꯀꯤ ꯒꯨꯅꯥ ꯑꯗꯨ ꯀꯣꯛꯊꯣꯛꯍꯧꯗ꯭ꯔꯤꯕ ꯑꯗꯨ ꯑꯜꯂꯥꯍꯒꯤ ꯂꯥꯅꯠ ꯐꯪꯍꯟꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯗꯨઆ ꯇꯧꯕ ꯃꯇꯝꯗ ꯑꯩꯅꯅꯤ ꯑꯗꯨꯗꯅꯤ ꯑꯩꯅ ꯑꯃꯤꯟ ꯂꯅ ꯍꯥꯏꯔꯤꯕꯗꯨ ꯑꯔꯦ ꯖꯤꯕ꯭ꯔꯥꯏꯜꯅꯦ ꯑꯃꯤꯟ ꯐꯔꯤꯁꯇꯥ ꯈꯨꯗꯤꯡꯃꯛꯀꯤ ꯁꯔꯗꯥꯔ ꯑꯜꯂꯥꯍꯅ ꯐꯔꯤꯁꯇꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯥꯏꯔꯗꯅ ꯏꯟꯁꯥꯟ ꯄꯨꯝꯅꯃꯛꯇꯒꯤꯁꯨ ꯃꯍꯥꯛꯅ ꯍꯦꯟꯅ ꯐꯍꯜꯂꯤꯕ ꯁꯤꯋꯥꯏ ꯔꯁꯨꯜꯗꯤ ꯔꯁꯨꯜꯅ ꯍꯦꯟꯅ ꯐꯩ ꯂꯦꯀꯤꯟ ꯏꯟꯁꯥꯟ ꯑꯩꯈꯣꯏꯒꯨꯝꯕꯗꯁꯨ ꯍꯦꯟꯅ ꯐꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯐꯔꯤꯁꯇꯥ ꯖꯤꯕ꯭ꯔꯥꯏꯜ ꯑꯃꯤꯟ ꯑꯜꯂꯥꯍꯅ ꯖꯃꯤꯟꯗ ꯊꯥꯕ ꯅꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯥꯛꯇ ꯂꯣꯏꯅꯃꯛꯀꯤ ꯃꯅꯥꯛꯇ ꯋꯥꯍꯤ ꯄꯨꯔꯒ ꯂꯥꯛꯈꯠꯂꯛꯏꯕ ꯑꯗꯨꯒꯨꯝꯂꯕ ꯖꯤꯕ꯭ꯔꯥꯏꯜ ꯀꯨꯔꯥꯟ ꯑꯜꯂꯥꯍꯅ ꯑꯁꯃꯥꯟꯗꯒꯤ ꯃꯍꯥꯛꯀꯤ ꯖꯔꯤꯌꯥꯗꯒꯤ ꯑꯜꯂꯥꯍꯅ ꯊꯥꯍꯜꯂꯛꯏꯕ ꯑꯗꯨꯒꯨꯝꯂꯕ ꯖꯤꯕ꯭ꯔꯥꯏꯜ ꯇꯧꯔꯥꯠ ꯃꯍꯥꯛꯅ ꯄꯨꯍꯜꯂꯛꯏꯕ ꯖꯕꯨꯔ ꯃꯍꯥꯛꯅ ꯄꯨꯍꯜꯂꯛꯏꯕ ꯏꯟꯖꯤꯜ ꯃꯍꯥꯛꯅ ꯄꯨꯍꯜꯂꯛꯏꯕ ꯖꯤꯠꯇꯤꯟ ꯑꯦꯕꯤ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯖꯤꯕ꯭ꯔꯥꯏꯜꯗ ꯑꯜꯂꯥꯍꯅ ꯄꯤꯔꯒ ꯂꯣꯏꯅ ꯅꯕꯤ ꯔꯁꯨꯜ ꯃꯇꯝꯒꯤ ꯅꯕꯤꯗ ꯃꯅꯥꯛꯇ ꯄꯨꯔꯛꯄꯅꯤ ꯑꯗꯨꯒꯨꯝꯂꯕ ꯖꯤꯕ꯭ꯔꯥꯏꯜꯅꯦ ꯑꯃꯤꯟ ꯑꯗꯨꯅ ꯗꯨઆ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯅ ꯑꯃꯤꯟ ꯂꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯖꯤꯗꯥꯔ ꯍꯕꯤꯕ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯃꯍꯥꯛꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯍꯥꯛꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕ ꯃꯍꯥꯛꯄꯨ ꯁꯦꯝꯕꯒꯤ ꯑꯜꯂꯥꯍꯅ ꯂꯣꯏꯅꯃꯛ ꯁꯦꯝꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯅꯕꯤ ꯔꯁꯨꯜ ꯑꯗꯨꯅ ꯑꯃꯤꯟ ꯂꯅ ꯍꯥꯏꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯗꯨઆ ꯑꯗꯨ ꯀꯔꯝꯅ ꯂꯥꯜꯂꯣꯏꯗꯣꯏ ꯀꯔꯝꯅ ꯂꯥꯟꯒꯅꯤ ꯑꯆꯨꯝꯕ ꯗꯨઆ ꯑꯣꯏꯔꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯔꯝꯖꯥꯟ ꯂꯥꯛꯀꯗꯕ ꯑꯁꯤ ꯑꯜꯂꯥꯍꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯤꯡꯍꯟꯕꯤꯌꯨ ꯑꯜꯂꯥꯍꯅ ꯑꯩ ꯄꯨꯟꯁꯤ ꯊꯝꯍꯟꯕꯤꯔꯒ ꯔꯝꯖꯥꯟꯁꯤ ꯄꯨꯔꯥ ꯑꯃꯜꯒꯤ ꯁꯥꯠꯇ ꯑꯃꯐꯥꯎꯕ ꯀꯥꯏꯗꯅ ꯑꯩꯈꯣꯏ ꯔꯨꯖꯥ ꯍꯦꯟꯕ ꯉꯝꯒꯦ ꯍꯦꯟꯕ ꯉꯝꯕꯒꯤ ꯇꯣꯐꯤꯛꯇꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯅꯤꯒꯗꯕꯅꯤ ꯃꯗꯨ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏꯅ ꯔꯝꯖꯥꯟꯕꯨ ꯑꯗꯨꯃꯛ ꯍꯥꯟꯅ ꯍꯤꯡꯕ ꯃꯑꯣꯡ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅ ꯃꯥꯡꯍꯜꯂꯒ ꯀꯔꯤꯒꯨꯝꯕ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯩ ꯈꯛꯀꯤꯗꯃꯛꯇ ꯂꯥꯏꯕꯛ ꯊꯤꯕꯇ ꯅꯠꯇꯅ ꯑꯜꯂꯥꯍ ꯑꯃꯗꯤ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯑꯃꯁꯨꯡ ꯖꯤꯕ꯭ꯔꯥꯏꯜ ꯑꯃꯤꯟꯒꯤ ꯑꯩꯈꯣꯏꯒꯤ ꯊꯛꯇ ꯕꯗꯨꯋꯥ ꯐꯪꯉꯕꯅꯤ ꯑꯜꯂꯥꯍꯒꯤ ꯑꯃꯁꯨꯡ ꯖꯤꯕ꯭ꯔꯥꯏꯜ ꯑꯃꯤꯟ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯕꯗꯨꯋꯥ ꯐꯪꯉꯕ ꯃꯤꯅ ꯀꯕꯤꯗ ꯗꯨꯅꯤꯌꯥꯗ ꯁꯥꯟꯇꯤ ꯐꯪꯉꯔꯣꯏꯗꯕꯅꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯦ ꯏꯆꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯨꯗꯤꯡꯃꯛ ꯔꯝꯖꯥꯟ ꯃꯨꯕꯥꯔꯛ ꯌꯧꯔꯛꯀꯗꯧꯔꯦ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯔꯝꯖꯥꯟꯒꯤꯗꯃꯛꯇ ꯇꯌꯥꯔꯤ ꯇꯧꯁꯤ ꯔꯝꯖꯥꯟ ꯑꯗꯨꯗ ꯀꯨꯔꯥꯟ ꯇꯤꯂꯥꯋꯠ ꯇꯧꯒꯗꯕꯅꯤ ꯔꯝꯖꯥꯟ ꯑꯗꯨꯗ ꯅꯐꯜ ꯅꯃꯥꯖ ꯇꯣꯏꯅ ꯁꯣꯟꯒꯗꯕꯅꯤ ꯔꯝꯖꯥꯟ ꯑꯗꯨ ꯇꯁꯕꯤ ꯌꯥꯝꯃꯤꯕ ꯃꯈꯩ ꯆꯠꯍꯧꯒꯗꯕꯅꯤ ꯔꯝꯖꯥꯟ ꯑꯗꯨꯗ ꯒꯨꯅꯥ ꯍꯥꯏꯕ ꯒꯨꯅꯥ ꯆꯤꯔꯣꯟ ꯆꯤꯈꯥ ꯑꯃ ꯐꯥꯎꯕ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯊꯥꯗꯣꯛꯄ ꯇꯝꯒꯗꯕꯅꯤ ꯔꯝꯖꯥꯟꯒꯤ ꯑꯩ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯌꯥꯔꯤ ꯇꯧꯔꯕꯅꯤ ꯍꯥꯏꯅ ꯇꯧꯕ ꯇꯝꯃꯨ ꯅꯃꯥꯖ ꯊꯣꯜꯂꯝꯗꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯣꯟꯕ ꯍꯧꯔꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯑꯩꯒꯤ ꯍꯛꯆꯥꯡꯗꯒꯤ ꯍꯥꯟꯅ ꯇꯧꯔꯝꯕ ꯇꯥꯔꯒꯁꯨ ꯔꯝꯖꯥꯟ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯊꯥꯗꯣꯛꯄꯤꯔꯣ ꯀꯔꯤꯒꯤꯗꯃꯛꯇ ꯖꯩꯁꯦꯀꯤ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯃ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯅꯃꯥꯖ ꯑꯖꯥꯟ ꯂꯥꯎꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯁꯖꯤꯗꯇ ꯆꯠꯂꯒ ꯇꯁꯕꯤ ꯇꯍꯂꯤꯜ ꯇꯧꯔꯒ ꯖꯤꯀꯔ ꯑꯁꯀꯥꯔ ꯇꯧꯔꯒ ꯅꯃꯥꯖ ꯃꯇꯝ ꯉꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯒꯣꯌꯥꯀꯤ ꯃꯍꯥꯛ ꯑꯗꯨꯅ ꯅꯃꯥꯖ ꯁꯣꯟꯕꯒꯤ ꯊꯋꯥꯕꯇꯨ ꯑꯜꯂꯥꯍꯀꯤ ꯅꯕꯤꯅ ꯄꯤꯅꯕꯤꯒꯅꯤ ꯍꯥꯏꯅ ꯍꯗꯤꯁꯇ ꯄꯥꯛꯇ ꯍꯥꯏꯕꯤꯔꯝꯃꯤ ꯂꯦꯀꯤꯟ ꯃꯤ ꯑꯃꯅ ꯑꯖꯥꯟ ꯂꯥꯎꯔꯦ ꯅꯃꯥꯖ ꯏꯃꯥꯝꯅ ꯂꯦꯞꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯕꯞ ꯂꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ꯏꯃꯥꯝꯒꯤ ꯃꯇꯨꯡꯗ ꯍꯦꯛꯇ ꯂꯦꯞꯆꯜꯂꯒ ꯁꯣꯟꯕ ꯃꯤ ꯑꯃꯒ ꯂꯦꯀꯤꯟ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯉꯟꯅ ꯂꯥꯛꯑꯒ ꯁꯨꯟꯅꯠ ꯅꯐꯜ ꯁꯣꯜꯂꯒ ꯇꯁꯕꯤ ꯇꯍꯂꯤꯜ ꯆꯠꯂꯒ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯒ ꯊꯨꯅ ꯆꯦꯜꯂꯛꯑꯒ ꯂꯥꯛꯏꯕ ꯃꯤ ꯑꯗꯨ ꯀꯕꯤꯗ ꯃꯥꯟꯅꯕ ꯍꯧꯗꯦ ꯃꯥꯟꯅꯔꯣꯏ ꯁꯋꯥꯕꯇꯁꯨ ꯃꯥꯟꯅꯔꯣꯏ ꯂꯦꯀꯤꯟ ꯑꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯅ ꯔꯝꯖꯥꯟ ꯑꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤ ꯔꯝꯖꯥꯟꯒꯤꯗꯃꯛꯇ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯒ ꯃꯗꯨꯒꯤꯗꯃꯛꯇ ꯇꯌꯥꯔꯤ ꯇꯧꯔꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯔꯝꯖꯥꯟ ꯌꯧꯔꯛꯑꯦ ꯍꯥꯏꯅ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯃꯤ ꯑꯗꯨꯒꯗꯤ ꯑꯩꯒ ꯃꯈꯣꯏꯒ ꯀꯕꯤꯗ ꯁꯋꯥꯕ ꯃꯥꯟꯅꯔꯣꯏꯑꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯋꯥꯕ ꯍꯦꯟꯅ ꯐꯪꯉꯩꯗꯃꯛꯇ ꯔꯝꯖꯥꯟ ꯑꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯉꯥꯏꯔꯒ ꯔꯝꯖꯥꯟ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯃꯥꯖ ꯁꯣꯟꯕ ꯍꯧꯔꯁꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯔꯝꯖꯥꯟ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯗ ꯍꯥꯏꯖꯕ ꯀꯞꯆꯕ ꯍꯧꯔꯁꯦꯕ ꯏꯟꯁꯥ ꯑꯜꯂꯥꯍ ꯉꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯅꯨꯃꯤꯠ ꯁꯕꯦ ꯕꯔꯥꯠꯀꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗ ꯇꯧꯕ ꯏꯁꯇꯤꯐꯥꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯥꯏꯖꯕ ꯍꯧꯔꯁꯦꯕ ꯏꯟꯁꯥ ꯑꯜꯂꯥꯍ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯔꯝꯖꯥꯟ ꯃꯨꯕꯥꯔꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ
اللہ تبارک تعالیٰ ہے شہر رمضان الذی انزل فیہ القرآن اللہ ہائے رمضان مبارک اچھا اللہ تعالیٰ نے قرآن تھابنے دیکھو تھا تراگا نتھوئی مکسی اسلامی کیلنڈر اطوپ کیلنڈر اسلام ماگی ممنگ لوئی لئی تھا خود اسی لیکن تھا تراگا نتھوئی سے اسی ممنگ اسی لوئن انسان عرب کی میوئی سنگ لوئن تھون لیکن سوائے رمضان ہے تھا سے اللہ خود مسامک نتھون بنے بنوشیر بچن ناؤ سن تاکہ مگل لئی رب نترو حدیث قدسی دلائی کناگم می امنا اطوپ عمل عبادت توبہ متمددی مانا توڑیبا عمل عبادت ادوگے ثواب ادو فرشتہ نکوئی نپیگے دبنی ادوگے رمضان مبارک لاک متمد فرشتہ نکوئی لوئن مک پتھارو مپو این خود پیگنی مکوئی مرم دی ای پھنگ بنی سنیائی اللہ خود مسامک نپیگنی ہن ہائے با مرم دی رمضان سے این سیم بنی مسیگ اجر امسنگ عظیم اسیگ ثواب ادو مپو ای خود نپیگنی سنیائی رمضان دا اللہ نے خواہدگی پام عمل لمسولے مدوگ عمل دو کوئی تومن چیب کرم با عمل قرآن تلاوت توبہ رمضان کی متم مسجد قرآن تھارک کی بنی رمضان کے متم مسجد اللہ تبارک تعالیٰ نے قرآن سون بسی جامن پامی اللہ کے رسول صلی اللہ علیہ وسلم نے رمضان کے متم مسجد جبرائیل امین دا قرآن اسی حفظ تو کی دور تو کی بنے وا ادنا مسلمان خودنگ مکہ متکتا رمضان کے متم مسجد قرآن امک تنگ تھا مسجد لوئی بجے سنت نی کوئی خودنگ مکہ متکتا مسی کوئی یاربوں کوئی نپاس نپیچو رمضان کے منوں مسجد امک کتنگ گوئر بسو اینگا قرآن سے کوئی سون سے انشاءاللہ می نپاس نپیچو لوئی نمک سی کے سنت سے ہم دی چاہیے ہم تھا امک تنگ کوئی قرآن سے لوئی نسون با رمضان کے متم سی تک تنگ دی کوئی لوئی نسون با ngam نگے ہوت نشے انشاءاللہ کناغو میمنا امک لوئر کا امک انید اہم لمری رک اولے الحمدللہ مدو خواہد کی فبنی لیکن امک تنگ اون با ہائی بسین سنت نی ادو کا رمضان کی متم دا نپائی کوئی چو ماجد چلا قرآن تلاوت توبہ حبدی حابس تحل با ادو دا کوئی چلا گا تابا سے سی سنت امنی ماشی کی سنت انیس دی کوئی چنفا تو سے قرآن تلاوت توبہ سے نوشیر بچن ناوشن اتوپ متم دا قرآن تلاوت میک متو متم دا نیکی ترا دگینا نیکی چتریت پوبا اللہ نا ثوابی نبی گنے ہائی ریبا نیکی چتریت دگی متم مدر اللہ کے نبی صلی اللہ علیہ وسلم نا اللہ دھنگ چے یا اللہ ننگ نیکی چتری سیدے کتنگ ہنگر انبیونا اللہ دا ہنگ متم اللہ نا چلو نبی ننگ ہراو رو این سیدگی نے مسنگ دیبنگم دم کو اللہ نے پی گنے ہائی ریبا نیکی چتریت دگی ام تم ترا دگی سم ہو بچنے مانا نیت سینگ تھمو سینگ سولے با ادو کے متنگ نا لیبین پی گنے لیکن چتریت دگی دی اللہ رب العزت نا ادی ہی لی بجو پی بنگم گنے سنائی سے ادن رمضان کے متم دنے قرآن تلاوت توبہ مسی اللہ تعالیٰ نے خواہدگی پام عمل لمنی مسی سے کوئی قرآن تلاوت توسی نپی نہ کوئی چو بیان تاربا نپی نہ کوئی پن مکسو کوئی حبیب تک ہونا نیت توسی قرآن لو تھبیو قرآن تھمبیو سون بھائی ترے ہائی نگائی تمبیو سکائی وقت ہائی تب تارگا سو تمبیا محمد تمو تمبا مک ننگ دب تارگا قرآن شریف تو لو ترگا سو اجو تورگنے الف امسنگ لام ہائی نا سیگنا تھموئی سیگنا تا اور سو میک تو سو ہجے تور کو سو لون بیو انشاءاللہ اللہ رب العزت ننگی میچاک تو فاور کا مدو کے ثواب سو پینگی ادو ہائی بگی جو اللہ نے سوئی ننگی نگتے ہمت پیرکن ایدی قرآن سون بھائی ترے ہیں لو ایک تو قرآن کانگ توک تبا ہائی پوتو مدو توبیگا نو بنو شیر وچن ناو چن ادنا ایکوئی پنمک رمضان مبارک لاکترگے متم مسجد رمضان کی تیاری تومن نشی ادو نیکسٹ اللہ نا پنچی تھمبیرگدی رمضان کے متم دا ایکوئی سون گدا تراوی نوم اسیدک ثواب قیام پھنگ بنو رمضان کی روزہ نوم ہین بنا ثواب قیام پھنگ بنو ادو رمضان کے متم دا اللہ نا نوم دا می لسنگ کیا کوک بنو امسنگ رمضان کی افطار کے متم دا اللہ نا میوئی قیام یام کوک بنو کوک پی بنو ہائی خودنگ مکسنگ دو انشاءاللہ بیان نشے تابا می خود مچینی نہ سبسکرائب تو بیرگا تھمبیو اللہ نا پنچی تھمبیرگا دی نیکسٹ متنگ دا مدو کی متانگ دا سوئی دنا انشاءاللہ اپلوڈ تو جرگے